मरुइब पाउसिन पिजरी नागा की वाथों की वारोइसिन अमा अथुबदा पुरकनबा NACN IM अमदी सेंटर अनि नंगसी न्यू दिल्ली दा वारी स्थानबा होख्रे नागा की वारोइसिन पुरकपदा मणिपुर कायहनबा यारोय हाइदुना कैथेल फंबी इमा इवेंट सिंगना वाकत खोंगसत चथख्रे मफम कयादसु वाकत मिफम फंख्रे अमदे नेशनल स्पोर्ट्स यूनिवर्सिटी साबगी थबक चही अहुमगी मनुंगदा लोइसिनबगी पांदम थमले हाइना थबक असिबु यंगसिलिबा नेशनल बिल्डिंग कंस्ट्रक्शन कमिटी NBCC की माइकेदगी थाजब फोंगदोख्रे खुरुमजरी टाइम्स ऑफ मणिपुर न्यूज मिडेंग ताबिरिबसिंगबु ngangon प्रियाना तरामना ओक्चबगा लोइनना पाउ संदोंग पिजरी नागा वाथोक की मतंगदा NACN IM अमदी सेंटर अनिना न्यू दिल्ली दा वारी सानबा होख्रे वारी सानबा सिगिदमक NACN IM की जनरल सेक्रेटरी TH मुइबा ngarang दिल्ली दा थुंख्रबनी महांगना NACN IM की मियोय 15 ना साबा कांगबु अमा लुचिंगली अमदी नागा पीस टॉक की इंटरलोक्यूटर अमदी नागालैंड की गवर्नर सोइरिबा RN रवीना सेंटर की कांगबु लुचिंगली सेंटर नागा की वारी से अक्टोबर 19 फाउबदा लोइसिनगनी हाइखिबादुगी येंगलगा वारी सानबसी यामना मरुओइबा अमा ओइरी सेंटर के चही 19 हेना वारी सानरक्लबा NACN IM की माइकेदगी नागा की वाथोक असिगी वारोइसिन अमा पुरकपदा नागा तोंगानबा फिराल अमदी कॉन्स्टिट्यूशन लेहनगदबनी हाइबा फिरेप होंगबा लैते हाइना लुसिंगबसिंगना फोंगना हाइखिबा लैख्रे अमरोमदा RN रवि नदी नागा की तोंगानबा फिराल अमदी कॉन्स्टिट्यूशन पीबगी वाफम सुक्लै लैते हाइना फोंगदोख्रे NACN IM ना तोंगानबा फिराल अमदी कॉन्स्टिट्यूशन यावदना वारोइसिन पुरकपा यारोय हाइजरगसु नागा पीस टॉकता कोना यावरकपा अतोपा नागा कांगबु अमनदी तोंगानबा फिराल अमदी कॉन्स्टिट्यूशन यावद्रबसु वारोइसिन अमा पुरकपदा तरामना ओकने हाइखिबा लैख्रे निंगसिंगबा याय ओइरक्लिबा फिबम असी येंगलगा नागालैंड अमदी मणिपुरदा मिपुम खुदिमकना मिकुपना हुमसिंगना लैनरिबनी इंडिया गवर्नमेंट अमसुंग NACN IM अनि की मरक्ता चथरकिबा शांति की वारीगी वारोइसिन अमा थासी की 19 फाउबदा अमा लाकदोरिबा सिना मणिपुर की सक्तमदा अकाइबा पिरकपा याय हाइबगी चिंगनबा लैबदगी तोंगान सिविल सोसाइटी ऑर्गेनाइजेशन मंगाना पुंदुना सेमखिबा कोकोमी की लुचिंगबा मखादा चंगसिलकपा खोंगजंग असि निनी चनबा नुमिता ख्वाइरंबन कैथेल फंबी इमा इबेल लिसिंग कया होरक्तुना वाकत खोंगचत अमा ख्वाइरंबन कैथेल की अकोइबदा चथख्रे वाकत खोंगचत अदुदा फ्रेमवर्क एग्रीमेंट की वारोइसिंदा मणिपुर की इंटरेस्ट सोहनगनु इंडियाना मणिपुर थुगाइबा होनबिगनु वाखै पुरकु वाकाई पुरकनु कांगलो फुरुप नाइबा थौसिल तौबिगनु Bring solution not problem, give peace not peace हाइबना चिंगबा प्ले कार्ड कया पाइदुना खोलाव कया अमसु लाउखी लोइनना मणिपुर की गवर्नर दसु मेमोरेंडम पिसनबा कोकोमीना सेम साख्रे ngasi sangsinkiba khongjang aduga mari leinana UCM की प्रेसिडेंट सुनील करामना हाइकिबदा शांति की वारी सानबदगी वारोइसिन अमा गवर्नमेंट ऑफ इंडिया ना अक्टोबर 19 दा अरोइबा मतम अमा पीदुना लेख्रबनी अदुबो नुमित तरुकनी खक्ता ngairaba फावबदा स्टेट गवर्नमेंट अमदी सेंटर ना पिसिनकिबा मेमोरेंडम की पाउखुमसु अमत पिरक्तबा अमदी पेस्टॉक असिगी वारोइसिन पुरक्त्रंगै मंगोइनना स्टेट असिगी CSO अमदी स्टेक होल्डर सिंगा तानरगनी हाइरमलगा ngasi numit taruk ni khakta ngairaba fawbada tumina leisinba sin hena dum chingnabagi machak ama oire center na kanglo furup naiba mongda furup ama khaki oiba mongda administrative division pibe yaroi puwari gi lamai amada jun 15 numita maraibak maramdam gi damak miyoi 15 na thawai katkiba amadi assembly tangoi ona mai chakibadu paliba lengak asin ningsingba chungani karigumba lengak na namfu hafuda thabak chatharaklabadi lamdam masida amukta thokidriba mongda ihau hogani loinana अखोइसु इसाने इसागी लाइबक लेपचनब खोंगफम फाउबा लौरगनी हाइना महांगना चेक्सन वहाई थमकी
Manipur sarang na miyam puna magse kon birakanda Government of India da aikoi punna aroi bit tangka amal leirabanina rajniti khenaba thamdaba opposition ruling thamdana Government of India da aikoi kanglup puruk ki mingda aduguma any makhalam tagi autonomy peba sakho tharang tobo yaroi haibase koi punna struggle tobinani aduna ngasi kaichen phambi imai ben punna mangna Manipur da asugumla Manipur ga pun musakting kaina nabagi torpa taragadi thawai thaba phawda ngamgani haibagi khudam amagalona ngasi ase miyam galona na memorandum ama governor da pira kanda aruiba warning ama pina bagi damta ko memorandum pijabani haibase miyam ngapam thamjari Manipur government na masigi hiram sida khangde udi haina leiba jaibase machisu maram cha da amani hauji matam leiri Manipur government na Bharat sarkar da aghairga askumba yanagado waroichin porpadi yanagado ba sida kari yauri karamba mongde yanagado bino masina Manipur gi interest sokpa yaubra haibne singbu khangdok piyo aduga Manipur miyam thambiyo aduga afafada tana minok jaibse Manipur government da ikoi Manipur gi miyam na pijaba pawgel amane Kokomigi Makada, Uripong Yambem Leka, Singzamai Chinga Makong, Kwakatel Konjeng Leka Yamadi, Tangham the Chingba Mafam the Su, Nagagi Warriors and Purapada, Manipur Kaihan Bayaro Hana, Kolau Kaya Lauduna Wakat me from Chetakre. Manipur Miam the Palm, the Bawarush in the Lakotaragadi, I coin Manipur Miam say, Hawaii Tadokani. June 19 the Gahan is Hatiba Lakani Habase, Moines who can be from Toi, Haba, see what from the Tamjage, Aduga, I coina, Nasi, Koi, Lady Balam Damsigi, Manipurgi, Nupanapi, Kudima, Loinaba, Tamoi, Sogna, Naitaba, Singdo, the Pondo Poina, Nasi Miamna, Mapam, Pam Pudding it, Hana, Pamdana, Awaba Pondo Poset of Jeriban. Amaromda Naga Students Federation na Nagagi Tongan ba Firal ama lehenduna Naga singi top pasaktambu Sakhang Binaba Center da Taksin Kray NSF na Prime Minister Narendra Modi da ngarang pisin kiba memorandum amada center na framework agreement nakal ani na yana kiba wafam adu ngak na chanaba amadi kuiraba Nagagi wathok asi Naga pumna magna ikai khumnagada ba waroisin ama pubirak na ba Taksin Kray Hauzik oirakliba Naga Peace Talk na pirakpa yaba chaithengi matangda Manipur gi oiba firep ama khanghanaba all political party mi from the same kiba memorandum drafting committee gi ngarang from kiba mi from da tongan ba wafam kya khangan kre nungthilpung mari rom tabadagi new secretariat ta leiba deputy CM Y Joy Kumar gi office chamber da pangthokpa committee gi mi from maduda memorandum maduda kari wafam hapkadagi haibagi matangda macha khaina nainaki Khana Kibasingi Manungda State Asigi Integrity the Sopayaroi, Stakeholders Singa Mangjong na Natanaba, NACN IM na Chathaba Pamdaba Tabak Singamadi, October Kuntrama Toy Forwada Warriors Puraknaba, Matampiri Basi, Yabang Amloy Haiba Yauri, Adubu Macha Kaina Nainaduna, Kari Hapchin Kigadagi Haibado, Ngasi Makata na Kanakigani Haina, TOMTV na Fongba Pawaman Hairi. Framework Agreement na Manipur gi ngamkhai kaihan ba yaroi Manipur leingak na lokhalakliba khongthang thengmali haina CPI Manipur State Council gi State Secretary L Sotin Kumar na haikre Naga Framework Agreement ki ngasi dalida sanari ba roiba wari asida Manipur gi ngamkhai kaihan ba yaroi haiba davi da ngasi irawat bawan da pangthokpa wakat mifamda wafam masi mahang na haikibani mahang na makha taraduna hauzik oiriba leibak asigi fibam gi matangda assembly form duna Manipur gi ngamkhai kai ba yaroi haiba warep Lobo Matamda Center na Lum na Logani, Maduna Trabadi, Laibak Asi Kanbangamoy, Langak na Lakliba Kuntarukta, Delhi Chetkani Hariba Si Thengmali, Maruiba Wafam Singding Asi Kanaragani, Masida Manipur Praza Sing na Kongjang Sangsin Bana Trabadi, Manipur Kanbangamloy Aduna CPI na Miyam Galoy na Kongjang Sangsin Bahoragani Haiki. Adu loina koi kedar sing yoi ba moi rehabilitation koi package ke sukai di adu ke yam kiri beti Nagaland chatnari ba article number 371A se masi Manipur de extend tor matam da state sing lenga ke manu lenga ani lebe wala ka dori sumaina adu territorial council sembe wa panari ebo si aki bangak tane maram aduna sumba bastam la ko tam da lepa si mai hona salak pa ya ba aki ba kya sing se masi koi communist party na tumin na lebe ngamoy
India government amadi NASN IM gi peace talk ki waroisin purakpagi wafamda Manipur gi ngamkhai da mai de apunbagi saktam da singnarak patarabade Khundrakpam Kendra Development Committee na yabang amloy amadi madugi mayokta leptuna Manipur da leiriba CSO singna sangsilakpa khongjang khudingmakta saruk yagani haina Khundrakpam Kendra Development Committee gi Vice President M Sarat na ngasi Manipur Press Club ta pangthokpa pawgi mifam amada phongdokre Mahangna makha taraduna framework agreement asida yauriba content sing miyamda khanghallu haina kayarak hana demand tawrabasu agreement asida Manipur gi territorial integrity da karisu sokningai oiba karisu yaude haiduna Manipur da amadi center da paliba BJP sarkar asina haiduna lakhibani adu oiragadi ngasi miyam na mi painariba asi koknaba Manipur sokhaloi haibagi chapchaba written assurance ama miyamda puthoktuna mi paiba kokhallu Karigomba masigi ona tainabada Manipur gi territorial integrity da akaiba piraklabadi madugi daita pumna makpaliba sarkar asina pugadabani haiki अकोइना खुदापु केंद्र लेबा केंद्र डेवलपमेंट कमिटी की अकोइ प्रजाति अकोइ नारो खुदिमुन अकोइना खंजा गदोरि बसे अकोइ लेफ्ट गदोरि पिरेप से मणिपुर लेबा सप्लाई ऑर्गेनाइजेशन में याम पुंजलिबा कोको मिनि लौगु तरप थौदांग सिंग दो अदुदा अकोइ सु अचौब थौदांग यागनी ओइना मखोइना तौरप थौदांग खुदिमुक्ता अकोइ सु सरु यागनी अकोइ खुदापु केंद्र लेबा खुदापु केंद्र डेवलपमेंट कमिटी की मेंबर सिंगना अकोइ सपोर्ट तोगनी हाइबजे अकोइना मसिगी प्रेस मीट से खुदांग लौजर अकोइ मयाम पुनमुक्ता अकोइना फोंदोकचरी मणिपुर पालिबा गवर्नमेंट सिंगी लुचिंगलिबा लोइना एमएलए मयाम सिंगा चौक थौदांग याबिदना हौजिबक सरू याबिदना अकोइ मणिपुर काइबि यारोइबा फिरेम लौबियु लोइना मणिपुर लेबा ऑर्गेनाइजेशन मयाम ना हदि सेसो मयाम पुलो सेरिबा कोकोमिने लौब थौदांग सु खुदाबु केंद्र लेबा अकोइ केंद्र डेवलपमेंट कमिटी की मिर खुदिमनसु हाइबा मणिपुर लीर सु अकोइ चीनुबा तांजा सेदा अकोइ सु सरू याबम थोइ लोइना यागनी हाइबि दंता अकोइ ngasi press meet si pangthok sabani haidna myam la pidipam su press kitchen of the policy thamjari Pawi marak thana attend the break ama lozari Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yum palabi, ahal oiraba ima singna set payaba, inbayaba, fizol kudingmak fangbiragani. Ngasi maglengsin bira u Prabhavati Handloom. Moirang khom sawgaizam lairak machin natraga. Aikoigi phone number 6909126615 natraga 700580023 da call tawira u. Prabhavati Handloom. Hey Lola, nang phone yaw bra? Yaw eh. Lamjing ba kep kau ne? Apang? Ay kau tu re. Manipur ya han ba 24/7 service oiriba lamjing ba kep service namyam gi seva tawjari. Manipur gi district sing amadi mapal lam sing loina luhongba amadi atei thodok sing gisu discount pijari. Ningol chakau bagi damak akhanna ba hour package discount pijari. Ngasi mag book tobiu hena akupa marol gi damak lamjing ba kep service Nagamapal Rims Road near Nityananda Temple. Break ki matungda mayam bo amukha na taram nokchari makhataba pau pizari National Sports University NSU sabagi thabak chahi ahumgi manungda loisanabagi pandam thamli haina thabak asibu yengsiliba National Building Construction Committee gi maikaidagi thajaba phongdorakre wafam ase October 22 da hojik Imphal West ki harau thenda sagatliba NSU gi fibam yengsinba lakhiba mihut kangbuda yaurakhiba NBCC Northeast Zone gi Executive Director Pawan Kumarna aikhoi gi paumida phongdorakhibani Mihut Kangbo the Department of Sports Government of India ki Deputy Secretary SPS Tomar, NSU ki BCRC Misra, NSU ki Dean Professor JC Acharya amasung Hindustan Steelworks Construction Limited Northeast Zone ki General Manager AK Pandey yauki. Mihut Kangbo aduna ayuk pung tara makhairom taba mutamda NSU ki
construction site thunglabada National Sports University Harauthen Protection Committee gi mihut sing amadi khunja sing na taramna okhi loinana NBCC gi makok thongbo official singa loinana construction site ki akoibada koina chatuni yengsinki tungda university sige oigadoriba asengba saktam gi matangda mihut kangbu aduna kopna khanaki yengsin khongchat aduga mari leinana TOMTV na hangba wahangi pakhumda NBCC Northeast Zone gi Executive Director Pawan Kumar na makha taraduna University sigi sengba sagatpagi thabak pumnamak NBCC na hakthengna yengsilagani ngasi New Delhi da akhannaba mifam pangthoklaga chapchaba revised layout plan ama laptop lagani loinana chahi ahum gi manungda international standard ki sports university ama lamdam asigi miyamna uba fanglagani haiki was earlier given to HSCL and now it has been awarded to NBCC and we are doing number of meeting at Delhi to finalize the layout plan. This will be completed within 3 years. 3 years from now. Yes, once the work will start, it will be completed within 3 years. Makhatana mihut kangbu du da yarakhiba NSU gi Vice Chancellor RC Mesana hauzik phawgi oina thabak pumna mangmapung phana chathari amadi athubada permanent campus asida university asige sengba masak adu uba fanglagani haibagi thajaba phongdoki Amaromda Hindustan Steelworks Construction Limited Northeast Zone gi General Manager AK Pandena aroiba revised LOP ama approve tawdabana maram oiraga haukiba me thadagi thabak subada tinthaduna lakpane adubu athubada revised LOP ase approve tawraba matung university asige sengba design amadi mari laina ba thabak sing loisilaba matung tender tawragani loinana makhataba thabak paikhatlagani thabak asige ahanba phase ki punna changadaba senfam ase lupa crore chamri ni Masi anauba revised LOP gi matung ina lepani hauzik fawgi oina crore chani sanction tawbada HSCL gi oina crore kulumdoi pirakre masigi manungda crore 19 season nakraba matung crore manga ama leiri First thing is taken up to see that this construction starts very quickly and we have our campus as early as possible so that I can close my temporary campus and shift it here. So when we have come here, then after a number of meetings, the layout was first given and accordingly the leveling, dressing and everything done. And the work was about to start. Some revised LOP was about to be approved by the secretary then. The sanction was around 200 crore. But out of that, we got only 23 crore from them. So around 18 crore we have utilized. Around 5 crore is remaining. And but the work is held up since May because of this revised LOP. So, but for this reason, but now the secretary sahab, they wanted that NVCC should be also involved. So now they are involved. And the meetings are going on, and once the revised LOP is freezed, so we will be completing the balance terracing. The first phase will be 400 crores. Yes. Ningsing Bayai World Class University ama thamna ba wafam haukiba lisingani tara marida NDA na government pairakibaga lauthokibani madugi matungda lisingani tara nipan gi March tara tarukta India gi Prime Minister Narendra Modi na permanent site asida laktuna jatra hunki masigi mathakta haukiba September thada lamdam asida lakiba Union Minister of State for Youth Affairs and Sports Kiran Rijiju na lamgi matangda yenaba amade work agency ga mari leinaba wafam sing na maram oiraga thabak subada tinthabani loinana leiriba asoiba sing asi chumthoktuna athubada thabak khumang sauksinna paikhatkani haibagi thajaba firamki amabu oiro sanaroi amadi lamdam asigi miyamna khaurangna ngairibadi athubada university asi saba loisinduna mapung phaba mathau tohanbaduni chinda ngahak ki wafam kya miyamda phongdok pikbadu natte Textiles, Commerce amadi Industry gi Minister TX Biswajit nangasi November 3 dagi 10 fawba Imphal da pangthokadoriba Manipur International Textile Expo Manitex kamari leinana miyamda maru oina khutsa haibasing fisalonsa haibasing da paujel pigadaba cycle khongchat ama konung mamangda leiba City Convention Center dagi lamthakhrei lamthabagi thoramadu da Handloom and Textiles ki Director Lamli Kamai amadi Department agi atai atopa miyoi kya susaruk yakhi Cycle khongchat aduna mayai lambi hiang thang fawba chatlaga iro maijrau pukrambam kha sanjembam waheng khuman isok naurem fawraga oinam taraklaga amuk tidim lambi da laklaga lamboi khongnang khongda lamthungpham oikhi
इरमदमगी ओइबा पोथोक पुथोकपा अमदी मदुबु सिजनबा हाइबा वाखलोन असि मियामदा संदोकनबा साइकल रैली अदु सिनबने हाइना डायरेक्टर लामली कामैना फोंदोखी लामथाबगी थौरम अदुदा वांगांगलदुना मिनिस्टर टी.एच. बिस्वाजना लमदमसदा लैरिबा खुत्सा हाइरबा अमदी फीसा लोनसा हाइरबा सिंगबो अनौबा इनोट अमा पीनबा मनी टैक्स असि इंटरनेशनल गी थाकता पांगथोकदबने हाइकी मनी टैक्स ना पीरिबा रैली what kind of the message we are actually conveying to the people at the ground level, particularly to those artisans, the craftsmen, the heritage, cultural heritage, the Mari every ethnic group ki tradition, custom, puna maxing se showcase to ba encourage to money tax cycle rally na dongan dongan ma khungang koi pisal sa toriba khu chahai thabak toriba mayam si da pauchen ama sachaba amadi hiramdam ge pothok asi mayam si puthokpa yauraga sinaba yaurokanda ani makse koi ge thong manana chana de makta hiramdam ge pothok asi koi mayam na punna sinasi haibagi pauchen ama khak bipum khuding de pijabani मनी टैक्स की साइकिल खोंगचेट अदुदा सरुक यारिबा सिंगबो उटलौदा ओकपगी थौरम अमा बीजेपी नंबोल मंडल न सेंदुन पांगथोखरे खोंगचट अदुदा नंबोल लोमदगी लाकपा बीजेपी मणिपुर प्रदेश की वाइस प्रेसिडेंट टी.एच. बसंतना लुचिंगबा बीजेपी नंबोल मंडल की थौमी सिंगना उटलौ हाई स्कूल मनाक्ता तरामना ओखी मफमदुना लाकलिबा मियाम अदु अवा पोथानबा पिजा पिथक तौरबा मतुंग मखाताना खोंगचट अदुबु लमथाखी मदुदा एमपीसीवी की चेयरमैन सोइबा ओइनाम केंद्र के एमएलए एल राधा किशोर मणिपुर बिष्णुपुर जिला परिषद की अध्यक्ष डॉक्टर रोमाबाई लाइरेंजम बीजेपी नंबोल मंडल की जनरल सेक्रेटरी ए जितेन नंबोल म्युनिसिपल काउंसिल की चेयरपर्सन सी.एच. बसंता मदी मरुइबा मियोय क्या सुसरुग्या की ngasi haugadoriba ani suba state level banana festival lising ani taramapan ga mari lenana art and culture gi minister L Jayanta Kumar na longmai none part 1 da district library ama sanga kre library edu Raja Ram Mohan Roy library foundation Kolkata na department of art and culture government of Manipur ga khusam naraga sabani sangabagi thoramadu da MP RK Ranjan MLA Bongjagin Walte state disaster management authority ki vice chairman Adim Panmai ADC Tamenglong chairman Namchin Raipa Maisu Sargyaki Thormaduda Wangangaduna minister L Jayanta Kumar na miyam da maru oina mahairo singda lairik pabagi hainabi ama saganaba library edu sabani haiki mahangna tungda library edu hena fagat hange hairabasu art and culture department da khanghalaknaba haiki bagaloina na library edu bu ningthina thambada lamdam adongi miyamna thodang lobi haiki Nehru Yuba Kendra Sangathan Bisnupurna Sinduna Thakai ama Chathagadaba induction training of National Youth Volunteer Lisingani Taramapan ngasi Mantri Pukrida Hodokre Chahi Kudingi Ministry of Youth Affairs ki Makada Pangthokpa training asida Ukrul Senapati amadi Bisnupur district singdagi Miyoy Nifu Romna Sargyari training adu Manipur gi Kachin Kuya Sinba Thungna Chawkhat Thorang Nupi Singbu Mapangal Kangkhat Hanba crime amadi social issue ki amiyamda Kanghanabagi Pandamda training as Pangthokpani Haina, Nehru Yuba Kendra District Youth Coordinator Dr. Salam Dhana Fongdoki. समाज के मरक्ता खुंगांगी द मक्ता अदुमा फबक थबक तौना बगिंग तबगसी मोटिवेशनल सेशन ओइन मित्रा मरसी मखन तोंगान तोंगान बा वे ट्रेनिंग के पिजगनी कोई ग्रुप डिस्कशन एक्सपोजर ट्रिप स्टडी ट्रिप रिसोर्स मैपिंग डिजास्टर्स मैनेजमेंट अदुगा कोई women empowerment अदुगा हुजुजिक समाज थोइबा तोंगान तोंना क्राइम नसिंगबगी मतंग कि तंबी ताकपिरगा मोइना हाइरिबा मेसेजिंग जी पुदुना अदुगा पूरगा अखोइगी खुंगांगजिंगदा माइमाना पिरिबा मफम सिदा वाक तौदुना अदुगा लेबाकी समाजी चौखनबा तौनबा दुंबा यामना मरुइबा यूथ खनगलबा यूथ ग्रुप अमनी पाउगी मरकथना अटेंबा ब्रेक अमगा सुलौजरी Welcome to Times of Manipur. This is Haripriya Chongrang giving you news in
हानना फंगलंबा कंगला फूड की प्रोडक्ट्स की मथक्ता अनोब प्रोडक्ट्स हाइबदी मिल्की बोल्स असोमिया मिक्सचर अमदी आलू भुजिया ने चिंगबसिंग असि हौजिक हौजिक इरमदम की कैथेल द फंगले कंगला की अनोब प्रोडक्ट्स असि मयामसु अमुंगतंग महाउ यंगबी कंगला निंगोल सिंगी अखनब कुमई निंगोल चाकौबना लाकपदा धमाबती एम्पोरियम ना अक्टोबर 19 फाउबा चादा 19 डिस्काउंट पिजरी अककनब मतम खक्तमक पिजब डिस्काउंट ने निंगोल सिंगी मखल कयागी फिगे वांखई फी रानी फी ब्लाउज टॉप्स फी फनेक न चिंगबा मखल सुना फंगबिरगनी ngasi maglengsem biraksi dhamabati emporium ghari makhalaikai near pakang before contact number 7085186485 natraga 7005946596 break ki matungda mayambo amuka hana taram nokchari makhataba pau pizari ngarang numidang wairam pung 5 rom taba duwaida more college manakta leiriba El Yogjang village da IED manba bom ama khunna sigi waiting set ki maning thangba nakanda leire haina pau phongbadagi khudakta mafam aduda more police commando nimphum doi suba Assam Rifles ki kangbu sing junction duna yengsinki adubu numidangi matam oibana karamba potsak oibano haibado khangba ngamdabana mafam adubu ahing chupa ngak senduna thangki tungdang asi yog Imphal dagi Manipur police ki bomb expert team ama mafam aduda laktuna yengsinbada refrigerator ki yadaba motor ama oiramki ngarang akaknaba paw ma fangbadagi Imphal East Commando amadi taramanga suba Assam Rifles ki apunba kangbu amana KCP gi miyoi ama Imphal East ki yumnam patlodagi faraba miyoi adugi maming soinam malenganba maitai apokpa maming atopa maming lover kawi chahi 38 sure mahag yumnam patlong maning laikai dagi laikhidraba S yaimagi machanupani makhataba wahang pahong chethanaba Sagolmang Police Station da sinakre hairi National Disaster Response Force NDRF amasung the Lake of Kelo Patriots Club ka kusamnaduna nongmagi oiba community awareness program ama ngasi wangkhai ningthem pukrida pangthokre awareness program asida laikai gi miyam amasung Royal Academy of Science ki mahiroi kyana sarugya ki thorom asiga mari lenana NDRF ki Inspector Johnson a phongdorakpada community awareness program asina miyamda khusemna thokhanba amang ata singdagi karamna ngakthokani amadi karamba section thorang sing lokhatkani haiba sing asida lecture amasung demonstration tawduna miyamda khanghananabagi khudong chaba pibani haiki lectures and demonstration regarding CPR as well, and after that we'll be demonstrating on how to make improvised stretchers because every household doesn't have stretcher, as well as how to make floating devices, improvised floating devices. And lastly, we'll be demonstrating on how to rescue during flood, as well as if there is any drowning cases, on how to rescue those drowned victims. थेंगनगदोरिबा सिंगम खुदोंग थिबा मयाम अमा तो ngarang nahan da su semgi kenoda singtabda tawdu adusu program si lepti lepurabani adu yaithorakpani ngasi si admai tawna adu khudong thibji Manipur si yam toina tholakpa hai tare ko sima mayam sidagi koi khara dorsu chhatra sing aduga lekai gi alaman jing maroina chhatra naro kitang khangona baina koi ngasi gi NDR program koi moi program executive committee kangbu mungbai moi mayam ko samnarga pangthok chabani Manipur State Women's Development Corporation Limited Imphal Sinduna Jahi Kudingi Pangthokpa Tha Taruki Vocational Training Program da pass Torba Trainee Marifutara da Sewing Machine amasung Fisa Kol Yenthokpagi Thoram amangasi Sagolban Tera Laukrapam Lekai da Leiba Nainasang Community Hall Pangthokre Thoram asiga mari lena Manipur Handloom and Handicraft Development Corporation Limited ki Chairman S Rajen Singh Hai Aikhoigi iramda masi isagi resource leijadaba Bharat Sarkar gi mapal tangduna hingliba leibak amani adumakpu aikhoigi lamdam asidagi puthok chaba ngamba fisa lonsagi polam sing puthoktuna lamdam asigi income hengat hansi haiki adugumba November thada aikhoi mini TST program tawrani adugumba program tawbududaida taseng na fi sagadoba sarkar dagi call lauraga Selun bigi paisa hunnana bo hona bada yonthoki do banupi nataba taseng na masana phi sajaga do ba adugumba nupi singdo madu aikoi khangalaga aikoi selection tawra kanda aikoi adugumba handaki November gi
थादा होगदोरिबा मेनी टेक्स की प्रोग्राम सिंग दा कोई की चलिसि सिंग दा कोई कोनजेन गनी ngasi ayuk pung 4:30 taba matamda Thobal Police Station gi manung chenba Babu Bazar da hangba BDF force ki kangbuna miyoi ama win churuk packet lising kunithoi henbaga konana fare hairi faraba miyoi edu Thobal Moijing Mina Bazar dagi MD Hasim Chahini Futaret apokpa leikhidraba MD Fajuma Kawi fagalaba polam sing aduga loinana Thobal Police ta sinekre hairi Naga Santi Warigi Waroisin Puraknaba Bharat Lengak Amadi Asian IM Amadi Bharat Sarkar Anigi Marakta ngasi New Delhi da wari sanaringai cherakta Asian K Amadi Assam Rifle Anigi Marakta akanba mongda khuthongna khrei Pawosin Hai khuthongnabagi thodok adu ngasi yupung anirom taba matamda Nagaland gi Noglak District ki manung chenba International Trade Center manakta thokibani thodok adu da lalhoba ama sibaga loinana khutlai kya su fangle hairi Kanglai Indigenous Martial Arts and Cultural Society na sinduna numinini chumna sathagadaba 4th suba inter-school thangta group competition lisingani taramapan ngasi Khuman Lampak Sports Complex da leiba multi-purpose hall da hogdokhrei hogdokpagi thoramadu da thoiba mitunglen oikiba ningthau laisemba sana jawbana Manipur asi puwari dagi hauna ningtamba lamdam ama oiduna horakpani masi ekhoigi ipa ipu singna sizinaramba thangta gi kanglon ke asina lamdam asibu yeknabagi makhutagi ngaktuna thambirambani haiki mahakna makha taraduna school gi shatra singda thangta asi haihanba tangai fade maramdi thangta hairaba matamda maraiba punungsiba amadi tinjang kaijang daba masamau faba khunai ama ohelakpada chauna mateng pangani haina haiki amadi maraiba pu masak munna khangbiba miyoi singtana mirol amada ekhoigi samas asi singna ningi haina phongdoklaki Ningthau sana zawbana thoram aduda thangta chawkhanabagi damak November 15 si thangta gi numit haina lauthokhi thangta di tamme school singda hai haidala aduga tapi tamina ba oja sing hapte haiba oja sing si leite haiba ni sing sa haiba sa tamda suki mate nuaite aduna masi ai magi dagi su ai amutang timas ki sinau sing aduga masida chendi chongwe bathang tai oja sing mayam pulaba kunsalaga ekoi leire ba lenga sida ekoi art and culture sports ta singmada thadai ba paisa si hengar bam thoi masi thadani ba sabab sing saru manga taru hengar bam thoi ai wakhalda masi ekoi taksan mina si adagi school singda thang ta gi oja thadaba masi karigino thabam thokta bara haibani sing base ekoi taksan bam thoi ai magi degi sumadu bang thajage ngasi ukfong na khiba pause singda kari kari maroi ba paw yauri bagi habdo mayam puna muk khangminasi Lamjingba Times Kokomi gi thausil makhada paksana checksin mi fam kre India lengak na chatharakliba thausil laibak thibani IM Okendrona MPCC gi president oire Air Asia da flight cancel tawkibagi maram piraknaba MHRC na khangan kre MPP na Asian IM amadi NPF ta akanba warning tawkre Sangai Express Wari gi waroi Paksana khongjang changsin kre Nagaland da di government ki mayok ta leiba official action lokhatnaba khangan kre khwaidagi maru oiba tangka ki wari ngasi sanagadori NPF ki wafam MPP na yakhidre Poknafam Naga Peace Talk ki section में फम bahokre ngasi IM ka India government ka Delhi da wari sagani India government na Naga ki final pack sign tawbada section gadabani kuki lup sing officer kaya lauthokibana government ki office sing da khudong cha daba kaya mayok nare MDS ki case cha mi khara gi mathakta CBI na thizina bagi ayaba pina ba hairakle Naharol gi thawtang Indo-Naga Peace Talk ki warisin purakpada Manipur da kaiba piba yaroi haina Jackson Khongjang changsin ba hokre Final agreement sign tawnadringai mamangda miyam gi kholau takhigani tuku CBI na ex CMO Ibo bigi mathakta investigation chathabada ayaba pinaba state sarkar da haizarakre Irai Park supermarket hangdokre Huyan Lanpau Mafam kayada Naga Peace Talk ki matangda checksin mi fam kre October 18 gi mamangda mihut humfuna Manipur sokhal loi lauthokadabani memchowi Okendro MPCC gi president khankre ngasi thabak tagi potharagadawa district and session judge Thaubalga unaruba prosecutor defense counsel na mapangal kaliba makhai achumba wayal purakpada achawba mateng pangi Simon
इचेल एक्सप्रेस ड्राफ्टिंग कमिटी की मिफम पांगथोखरे नोंगमनिनी की मनुंगदा दिल्ली चटलबा यारी जय कुमार कोकोमीना सिनबा मियाम की मिफम मफम कयादा पाक्सना चथबा हौखरे मणिपुर असि फुरुप अमखकी लम नते खंगमिनसी फजुर रहीम सना लेबाक क्रोर चामगा मरी फुतरुक लाख हुंफुतरा मापन मांगकिबा MDS की वाथोक ओ इबो बियाउना मियोई तरु की प्रोसिक्यूशन सैंक्शन निरकले IM गा ngasi wari sanargani ड्राफ्टिंग सब कमिटी की मिफम कांग्रेस याउखिद्रे महिरोई सिंह इरांग हौरखरे जैक्सन मिफम फंबा हौखरे इरेबाक मणिपुर की अपुनबगी सक्तम कायबा यारोई हाइदुना मियामना मफम कयादा जैक्सन मिफम पांगथोखरे प्राइम मिनिस्टर मसोंग यूनियन होम मिनिस्टर दा पीगदौबा मेमोरेंडम सेम साबा लोइरे पॉलिटिकल पार्टी के मिहुत कांगबु हयेंग दिल्ली चटलबा याई स्ट्रीट वेंडर सिंगना खोंजंग चंगसिनख्रे अरोइबदा मरोइबा पाउ अमुक हना पिजरी नागा की वाथोक की वारोइ सिनेमा अथुबदा पुरकनबा एनेशियन IM अमदी सेंटर अनि नंगसी न्यू दिल्ली दा वारी सानबा हौखरे नागा की वारोइसिन पुरकपदा मणिपुर कायहनबा यारोइ हाइदुना कैथेल फंबी इमा इबेल सिंगना वाकत खोंगसे चथखरे मफम कयादसु वाकत मिफम फंगखरे अमदी नेशनल स्पोर्ट्स यूनिवर्सिटी साबगी थबक चही अहुंगी मनुंगदा लोइसनबगी पांदम थमली हाइना थबक असिबु यंगसिलिबा नेशनल बिल्डिंग कंस्ट्रक्शन कमिटी की माइकेदगी थाजब फोंगदोखरे हौजिकी ओइनदी मणिपुरी पाउ मतंगसिदा लोइसनजरे मिडियंग ताबिरिबसिंगबु अमुक हना खुरुमजरी